Arambai News Guwahati da Manipuri Pau tabiribasingbu ihan hanbamaktada chingangbam Sujitarani na khurumjari hojik ngasigi samlappa mariba pausing lobirasi Asam ngarang ahinga thengbada miyoi chongaga humpunipan COVID-19 positive oikhibadagi state asida apunba confirm case masing lising tara mariga chatruk sukre lising mapan ga chamani futaret na naba phakre lising manga ga chamri kulhumdoina active oi sikhibagi masing kuntaret sukre ngasigi oinadi hojik fawada state asida positive case phangbagi official report laktri adubu ahinga thengbada soidana kharadi chongkhalakhigani samna lising tara mangadi yauraba yari Nungaitaba paoina ngasi laichadasina maramoiduna state asida laikanaba ngamdana miyoi nipan laikhidabagi pau Mantri Himanta Biswa Sarmana tweet tawrakhi adubu hojik fawada officially oinadi lauthoktrي ngasi laikhidraba miyoi nipan asigi manungda Guwahati gi GMC hospital dagi taret yauri amana IIT Guwahati gi COVID care center da laikhidabani laikhidaba singi chahi chawrakna nifudagina humbudra fawbagi manungi miyoi singni Guwahati da COVID-19 gi phibam sokchilakpaga loinana Assam gi district tarani thoina Guwahati boycott tawkhrabagi matung district atai da su COVID-19 gi lan kan khalakli Tinsukia da COVID anaba ama e-rickshaw thorambagi paulakli mahakna passenger kaya da laichet asibu yenthokhraba kiningai oirakli Haila Kandida travel history leitaba positive case masing kunthani thoi surakle ngarang ahing kasarda amuktada positive case nipu Karimganj da ani amadi Haila Kandida kunmari phangki Morigaw da su phibam lusilakli loinana Jorhat Golaghat amadi Moriani da community transmission torokpa yabagi akiba leirakle Guwahati gi manung channa Satgaw police station da ASI yauna miyoi tarani thoi positive oire Assam gi CM Sarvanand Sonowal gi PS amasu positive oikre mahak CM gi security in charge oina puri bani Guwahati Central Jail da su community transmission oibagi khudam mayek sengna uba fanglakli jail asigi inmate punna taramathoi sure hojik fawbada COVID-19 positive oiriba se ngarang Krisak Mukti Sangram Samiti gi luchingba Akhil Gogoi amadi mahaki loinaba ani positive oikhraba matung jail asimaktada leiriba Borolen gi lalholo NDFB gi luchingba Ranjan Daimari su positive oibadagi jail asidagi puthoroktuna Jagirot talaiba COVID care center da layingba hokre Manipur da hawkiba pung kunmari asida nauna positive case tamaga kuntrani thoi phangkhibaga loinana apunba confirm case masing lisingamaga chawnga marfuni thoi sukre kuntra humdoina discharge tawkhibaga loinana apunba discharge tawkhibagi masing chanipan ga kuntrani thoi sure chatret yankhai na active oire recovery rate chada yankhai ni thoi dasmik manga mapanni Panba yai positive oriba sing asigi manungda ngarang Jenims ki lady doctor ama amasung Rims ki hospital orderly ama positive oibada yauribani Veteran hockey player ama oibata natana senior journalist amasung theater artist su oriba Gyanendro Ningombam Hockey India gi officiating president oina khankhre Hockey India gi president MM Ahmed na mahaki imung manung amasung lanai gi commitment namaram oiduna haukiba July gi tang 3 ta pham thadokhibadagi senior vice president Gyanendro Ningombam bu officiating president oina yetnaba amata leitana khankhibani Panbayai Gyanendro Ningombam Imphal East ki Khongman John Wandagini Mahak International Thaki Hockey Sanaroini Matamamagi Manipur Hockey Association gi General Secretary Oirambatanatana Hojiksu Manipur Hockey gi Senior Vice President Oibani Manipur gi Lairum Phibu Modi Gamosa Haina Uttar Pradesh ki Power Loom Unit amana puthorakpadagi leibak wathok oikhibaduga mari leinana Lairum Phigi matangda chapchaba design amadi size na chingba lepthoktuna masigi chapchaba maming ama thonanabagi damakta akhanaba mifam ama Manipur Sarkar na senduna lakliba July gi tang 19 da Directorate of Handloom and Textile Manipur gi meeting room da phamlagani Delimitation Commission of India na Manipur gi oina delimitation tawbagi matangda Englishingani amagi census data da yumpham oiraga pangthoknaba loinana delimitation tawgodoriba asigi associate member khanbada Manipur Muslim gi mihut yauhandrabadi delimitation gi process punamaki mayokta lepkani haina mitai pangal singi tongan ba civil society loop singi mihut singna ngasi thawal da phamba apunba mifam amada warep lokre Nakalamaromda Delimitation Commission Manipuragi Bisnupur AC ki Congress MLA Govindas Konthokjam resign tawkhre Imphal gi Pauna Bazar amadi Thangal Bazar akaknaba numit kharada hangduna akaknaba potlam sing yonbagi ayaba Manipur gi Chief Secretary na pikre
Order asigi matungina Dharmasala amadi Thangal Bazar da leiba hall singna ayuki pung taruktagina pung manga fawba hangani aduga alugali da leiba apikpa dukan singdi hangba yaroi hairi. Mizoram da su ngasi nauna miyoi kulhumdoi COVID-19 positive oibaga loinana apunba confirm case masing chaniga kuntaruk sukre chamaga nifuhumdoina discharge tawkibaga loinana marfuhumdoina active oiri. Panbayai ngasi positive oriba kulhumdoi asigi manungda lungwar da laiba NDRF personnel taret Jokhaw Sangdagi Assam Rifles personnel taramanga amadi handakta West Bengal dagi halakpi nupi amasu yauri. Arunachal Pradesh ta haukiba pung kunmari asida nauna miyoi taramanga COVID-19 positive oibaga loinana apunba confirm case masing chahum supna ani sukre. Taramathoina discharge tawbaga loinana apunba discharge tawkibagi masingna chamaga kun sure. Chamaga marfuna active oiri anina laikhidrabane. Quarantine center ki wangmada COVID positive oiraba miyoi mangagi primary amadi secondary contact kaya phangbadagi Naharlagun gi area ahum containment zone oina laukthokre. Panbayai state asigi oina khwaidagi positive case phangliba se Itanagar capital complex nagini. Adubu konung sahar asida community transmission hogzik fawbada tawdri haina state asigi health secretary na sengdorakre. Nagaland da su haukiba pung kunmari asida nauna miyoi yangkai mapan COVID-19 positive oibaga loinana state asida apunba confirm case masing chatret ka kuntrani thoi sukre. Chahum subna marina naba phakre chamriga kunipana active oiri. Meghalaya da su haukiba pung kunmari asida COVID-19 ge anoba positive case yangkai mari phangbaga loinana apunba confirm case masing chamaga humphunipan sukre. Nipu manga na naba phakre chamaga kunma thoina active oiri anina laikhidrabane. Panbayai ngasi positive oriba case yangkai mari mak Silongi umpling da leiba BSF camp tagini matawasumna camp asidagi positive case kaya mathang phangbadagi campus asi punna containment zone laukthokre. Panbayai hogzik fawbada state asida punna BSF personnel humphumanga COVID-19 positive oire. Nakalamaromda umpling da leiba BSF headquarters ki resident ama negrims ta laying duna leiringai positive orakpadagi OPD amasung emergency service yauna hospital servicing matam kaktana thingzinaba warep lokre. Adubu indoor patient care service te hangani haina negrims ki director na thadorakpa cherol amana khanghalakli. Panbayai resident asi haukiba July gi tang mari gi test report ta COVID result negative orakpadigi orthopedics ki non COVID ward ta admit tawki adubu tungda laihongna chingba haurakpadagi ngarang amuk test tawbada positive result phangkhibani. Aroibada atopa pausingda Tamthiraba mihat ki case khaya yauna crime humpunithoi da chenaba Uttar Pradesh ki gangster amasung Don Vikas Dubey ngasi ayuk police ki encounter amada sikre. July tang ahumda mahaki khungang da thokiba ambush ki thodok amagi matung Dubey mirot oirakhi. Uttar Pradesh police na mahaki loinaba manga kaptuna hatkibaga loinana mahaki mayumsu amangata thogankibaga loinana mangonda pau pibani chingnaba police ani amasu phaki. Ngarang sagol sel numit Madhya Pradesh police na Ujjain dagi pharaba matung UP police na ngasi ayuk mahakpu purakpagi lambida Kanpur gi manak nakna mahakna tongba gari accident thokpadagi khudong chaba launanaba hotnaraduna chen khige tawbadagi mahakpu police na kaptana hatkibani haire. Nakalamaromda khut chalaba gangster amabu matau karamna hatlibano fake encounter gi case ni haibna chingba opposition party kyana maral sirakpaga loinana awangba thakta mihada sigi matangda enquiry tongnabasu wakatlakre. India amadi UAE gi strategic partnership ki saruk ama oina India da panduna leriba UAE gi citizen sing maramdamda pukhinabagi pandamda leibak ani asigi civil aviation authorities na July tang 12 dagi kuntaruk fawba numit 15 gi oina special flight operate taunanabagi yanaba purakre. Chatliba chahi asigi September thada pangthokani toramba Asia Cup cricket tournament COVID-19 gi case hengalakpana maram oiduna mathang chahi gi haibadi Englishingani kunmathoi gi June tha phawba yeithokre. Panbayai tournament asi Pakistan na yumbu oiduna pangthokpagi wafam leirambani adubu security na maram oiduna tournament asi Sri Lanka da pangthokani lepnarurabani. Ngasi leibag asigi Prime Minister Narendra Modi na Megawat Chatret Yankai gi solar project ama Madhya Pradesh ki Rewada video conferencing gi khuthangda hangdokre. Asia gi manungda khwaidagi chawba mega solar power project asida
यूनिट अमममदा मई मेगावाट चनी यांखैगी सोलर जनरेटिंग पुथोकपा ngamba यूनिट अहुम याउरी प्रोजेक्ट असी सोलर पार्क अमगी मनुंग चना यूनिट अमममना लम हेक्टर 400 कोलगा पुन्ना लम हेक्टर 400 दा साबनी COVID-19 ओहेलगलिबा फिबम असिदा मिडियंग थमलदुना नेशनल इंस्टीट्यूट ऑफ ओपन स्कूलिंग समना NIOS पब्लिक एग्जामिनेशन सिंग था असिदा पांगथोकनी तौरंबादु हौजिकी ओइनदी कैंसल तौरे हाइना HRD मिनिस्ट्रीना लाउथोखरे इंडिया की वाइस प्रेसिडेंट M वेंकैया नायडूना एग्जामिनेशन कैलेंडर फाइनलाइज तौननबा लोइनना वैकेंट पोजीशन सिंग मेंशनबगी अरेपा फिरेप अमा लौननबा दिल्ली यूनिवर्सिटी दा खंगहनख्रे टैलेंटेड आर्टिस्ट सिंगी दमकता सीट ईयरमार्क तौदुना हौजिक लेरिबा कोटा मखाताना अदुमक लेहन्नबा दिल्ली यूनिवर्सिटी की चांसलर सु ओरिबा वेंकैया नायडूना हाइख्रे कर्नाटका इंजीनियरिंग अमदी डिप्लोमा कोर्स सिंग यावना डिग्री अमदी पोस्ट ग्रेजुएट तमलिबा इंटरमीडिएट सेमिस्टर महिरोई सिंगदा प्रमोशन पीबा अदुगा फाइनल सेमिस्टर की महिरोई सिंगदना एग्जामिनेशन थानबगी वारेप स्टेट सरकारना लौख्रे हारिबा फाइनल सेमिस्टर एग्जामिनेशन सिंग असी UGC की गाइडलाइन मतुंगिना लाक्लिबा सेप्टेम्बर की अरोइबा फावबगी मनुंगदा पांगथोकलगनी हाइदे ICMR ना लेबाक सिनबा थुंगना सेरो सर्वे तौनबगी थौरांग पाइखतपा हौख्रे सरकारना टेस्टिंग हेंगतहनबगी थौरांगदना हेना मिदेंग चिंगसिनगनी हाइदे हौजिक फावबदा इंडियादा कम्युनिटी ट्रांसमिशन की थाक यौद्री हाइनसु अमुकसु नहौनना ICMR ना सेंगदोख्रे ngasi gi oina India da COVID-19 positive oibagi masing hauzik fawbada lising kunmari henkre apunba positive masing lakh 9.amapan henkre total active case masing na lakh 2.9 ahum yokre apunba recovery masing na lakh 5.amamari yokre sibagi masing na lising kunithoi ga chamaga kunthra henkre Laibaga sigi sibagi masing khwaidigi yamliba state Maharashtra ni ngasi khakta da chani ga kuntaruk sikre apunba ngakpigani India da hauzik COVID-19 gi khwaidigi likna positive case phangba state ngasidi Sikkim na oire punna positive case chamaga kuntramari khaktani panba yai asukuibasi khwaidigi likna positive case phanglamba state Meghalaya da ngasidi positive case chamaga humphunipan phangkhre Malemda ngasigi oina khwaidigi positive case masing phangba leibak India na oiri ngasigi oina khwaidigi sibagi masing yamba leibak na Mexico ni amaromda malemda total positive case masing khwaidigi wangba leibak sing mathang manau naina ahanbada USA ani subada Brazil ahum subada India amadi mari subada Russia ni ngasidi India na Russia dagi heleba se positive case lakh amagi mathaktani Handak kharani asida India da positive case masing numit khudingi lising kunmanga gi mathakta oirakliba asumna adumak hengatuna leirabadi numit kharani gi manungda India na Brazil gi mathak kakhalakadauri ngasi gi oinadi Arambai news Guwahati da Manipuri pau sadokchaba matang installation zabaga loinana amukasu hanna khurumjari